A very good morning. newtv gi news analysis asuming tabi punamuk po han bamak ta dadong hosya LEIMA tong bramna punang po taramnok chobagloy na ikokno na kurumjari. Ngasi newtv gi analysis asida kuigi saruk ya bina bagi damakta studio election bidra lairi basi kuigi oja RINKU KHUMUKCHAM executive editor the IMPHAL Times ahan bamak ta doja RINKU bu taramnok chari. Ngasi gi kuigi IMPHAL da phongba tongan ba pauche singi maroi ba headline singam tang kuigi analysis asi hawjang gi mangoina miyam da pathokpagi tanja dumtang miyam gi mafam da thamjage ahan bada naharol gi thaudang lengak na IDP singi lokhat liba thabak thoram mayek shengba watli concrete road map yaude congress senapati da leiba naga gi lamda kuki singna lam khopchin duna khunda sille CVA Laibak asida thokliba issue loishin na ba hotna bagi mahutta BJP di choirol lo laga leire lokeshor Bishnupur district ta lawu shingu mai pakna chathaba yana na ba flying squad semkre Thawbal district ki mafam kaya da ising ichaw gi awaba mayoknare Sanalai pakta nationwide protest manipur da su shinmi kaya na sawat kre modi lenga ki mayokta chathaba sinmi singi khongjang mai pakre Single use plastic bottle gi matang da awareness program pangtokre lengak na thingba thamkraba plastic ki potlam sing adumak seasonary basi lepatangai fade Rajakumar Salai mihat kamari leinena wakat mifam chathakre BJP na mawong maril tadabana miyam punna wamin naribani Lokeshwar Pongna famda nationwide general strike manipur da su chathaki Megachandra CS na IDP sing face ahum thokna hanjil halagani haiba wafam reject tawi Naga area da anoba kuki khul ahum tasillakle village authority Huyen lan pauda IMPHAL West ki deputy commissioner da hangba wahang taruki pakum IMPHAL West da IDP lishing mangaga chatret ka kontra gani thoina relief camp Kungama thoida lairi July loirakpada ahanba oina resettle tawba yaraba yai Haingang da Congress na BJP bu pidrit thokna sithakre MLA kuntraga mathoi piu sanalai bag onthoke hai kiba luching baduna chahi taret makhai luching lamlabada manipur kari ohel lamlabage ibobi manipur thugaina ba silakpa lalongdagi ngasi mifam asi miyamna mayokna kibani MPB mall Sanga Express ta BJP na Manipur kang khong chaihalle ibobi lisinganiga kunga taret ki assembly mikhal Manipur kannabagi mikhal ohansi bimol Sustainable Development Goal Index Manipur taraga manga shubada lairi North East ki makok thongba district tarada Manipur di yaudre Ayat pa yaudana Law Shuhanaba Kanghankre, BJP gi MLA Singna Miyamdagi Party na hena lumna lawi. IDP Singbu Makha Sangthana Wahanba Yabangamloi Haina Megachandana Family. Hairiba Kugi Hojik Miyamda Tamjari Basi Ngasigi IMPHAL da Pongba Tongan ba Pauche Singi Maroi headline Angantani Makha Chathazaboina. RINKU da lakchage RINKU masida kuigi lawu singuba si akayatu yaudana chathahan gani haidana masida khana mikhal khana bagi wapamju yauri sigi matang da kuigi lawu singuba je kuigi lan leiraga su cha da thaktabadi yadabanina kuigi agriculture gi kaino simasu yam chawbanina masigi matang da ayet pa yaudana lawu Suhanaba khana kre habisi matang da RINKU akoi dumak wi ID law uhalani kholalani habisi hana su dumak thamme du thabak oina ningthina onthok pangamdaba law singuba singda magi section thaurang piba ngamdabagi khoi ngarang nahan da su dumak namit kharani gi mamang da law ba hanama dumak khoi jingdagi kaptharakpa nongmaina makhut soktana khotana dum thengnai masigi paikhatli ba thaudang asi RINKU masi thabak oina dumak onthok tuna law singu singu dana chajariba kugi farmer singi punsida kugi makoina tawjariba thabak thauram sida makhata na niom chumna dumak chathabangam gani habigi thajaba se RINKU kari mot thambini isi matangdadi society me hinbu matamda kugi
lau singubagi pothok si yam dharkar oi akhoi gi manipur gi oina puthok chari basi maru oina phau da depend tawbani phau si akhoi gi gi magi season do la kana kharif crop adagi ate maru mara kano sing su mahi marong sing su tha da yam kanna akhoi matam dagi hotnaraga la kanda akhoi se hingnaba sina hingnaba puksak ki lambi ma orga lakpane even akhoi se India gi oina su history da akhoi na hangani yang matamda Mughal singi perata akhoi na hanabada Akbar gi matamda lan soknaba matamda magi lanmi singdu lau marakta chatpa matamda labuk tugi thariba akhoi gi phau nung sohandana bagi damakta akhoi gi train tawraga chatle na ba haine Akbar gi matam khakta nate ate atop emperor akhoi gi history da akhoi maming leiba emperor singi matamda adumaina train tawi hai China da su ayamana labuk ki pibam si soktana ba lan gi matam dani ko hajari se adumaina to haibadi lau singu basi akhoi gi pukchak ne masi yawdrabdi kano tawroi habasi akhoi adum masai da thajaraga lakpane Manipur da handak thoklaiba akhoi gi thoningdaba thodok me bohumdagi hauraga thoklaiba thodok sida yamna pamdaba mongda akhoi gi red zone kaina changba yaba yadaba mafamsing ama khaidoktana amaga khanaba lepnanaba nibudi haiba aduga khaidokna thamba matamsida akhoi gi lawfamsing si chingya gi manakna leibasing maruina Bishnupur IMPHAL East West sida leiriba mafamsing sida adagi Jiribam da leiriba mafamsing sida akhoi gi lau ubagi thabak si chathabasi mi si kinai haibtare kiraga leirama yam kuina adagi di matam khara phagalakpa matamda phagalae hana lauba haibatai phagatpadi nate nomai kap lepe hana laubu du wani security gi presence yam lakpadagi di mayam se thajana dana lau ubase haubase haunai maruina Bishnupur da hawi adagi Canada IMPHAL East da hawi tawdabu hauruba mikup da atopa akhoi gi kuki gi militant sing haibatare suspected haibatare kuki militant sing dina nomai kap tharak padagi laumi shok pa yawgre na hujita supan bigri dune madu Bishnupur district tane amana akhoi gi lau ujage na changubada phubala da maduda leiba security force sing na lau uba changba yaroi haina thingbagi pot akhoi thodok leigre kan kanadabada leitan pokpi gi thodok ta su chapmanaba mongda akhoi gi security force gi permission lawrakanda tractor na lau khorubagi wahodagi thangabada leiba akhoi gi kuki gi kul duna akhoi gi yam kanna madu thingapagi wafum mayam chawon leigre ana lau uba haibasi akhoi gi state sigi oiba agrarian society oibanina lau uba si amaru oibanina masida thinga iba masida apan mapira ibasi masi yam hakchinna lobum thoi aduna masai area sida civil society sing na magi tongan ba keno da puthu okanda sigumba lau ubada thinga iba potse masi kanbam thoi haibasi alawraga lai aduda masida akhoi keno sida hanadi lau uba yani haraga systematic inai da bugumba haibadi lau uba changuraga police ka army kare paramilitary forcing na thinga ibadugi marambudi nomai kapakani ka haibagi akibani aduga nomai kapakani na kiri famduda moina changsilaga lan torubugi akhoi crack down torubugi kulai paiba sing pharubagi wafamdi adum leiti ko aduna sigumba mayam storok pasidagi tangai fadana mayam gi kulausi masai yam kankhale atei atoppada akhoi nomai kap lepkhre haraga su masi laugi wafam sidadi yam chawba issue ma tholak pasina maram orakanda ngasai gi district sing sida maruina Bishnupur district ta lau ubasi kana yamna independently adagi securely lau unabagi damakta sinanaba security review meeting se akhoi kandisi Bishnupur na convent tawraga pangthokpagi pawne phongbiri se Bishnupur ba akhoi gi sumaina lau ubasing sigi kano se measures lokatnaba meeting pangthok Jiribam da su chapmana na pangthoe ana security measures sing se akhoi lau ubase yarigai kahendanaba sokpa lokatpa ya phibam si lokatnaba honaba matam sida swaida kitang conflicting area khara leirisi kariguma mafam kharada aina phangjaba source ni ko kariguma mafam kharada akhoi laufam si akhoi atopa kuki gi hairo natragana atopa kuki gi kanosina mapu werga
lau sina salaga maitei na uba lau ga su dum leiba male mafum kharada adu mafum kharada akhoi gi lau urubada masi kuki gini kaina hekta kano torokpa akhoi gi lau sa liba lau uriba dugi understanding leitabada khana chaina ba tholokpa adu magi paw so dum leitab nate aduna hojigi leiriba tirun sida nomai kapasu khara lepabani hairibasina security force singna fazana ningthijana ngak shelakanda adagi plus low undaba yadi haiba wakhalo namakakta samna yamna leriba paramilitary forcing adagi policing nasu makoi lising khada understand do policing ne hena tawbunina adana paksana low uhannabagi sinbasidi manipuri tungda lakadoriba koigi puthokadoriba phau cheng mayam sigi koigi kanom oidorni hujibawta low tangkhai madi ubu yadana leiribani kana hujiki leiriba crisis na maram oraga ado kari mohum kharadadi kana tawe akoina tabada security force na nga akanda villagers sing dudi di kuki gi hana dagi koi citizen olaba kuki haitare aduma kuina dagi le mafam khara le hai kana da maruina khoigi imphal iski imphal west ki jaga khara da haitare side di kanona akhoi security force na fajana preserve tor kanda akhoi maitei su law honba de kuki su moi law thangnana leba singsida adum kaisu khana chaina ba tawdana law uminna gi paw su dum ta da bu nate adu imin makna urubudi nate tawdabu hundura leba kano singna moina pirpa pawni adu adaida kainta thokta ba jaga su dum yaw da bu nate adubu thokpa jaga se mafam singsi yam yawtunina masina scarlet tora kanda ado pungsau songna bagi pot among orobna hojiki restaurant normal si gi law ubagu masida restaurant tora iba pot si kayan na bagi macha mo or pase sina maram or kanda khoi district administration sing aduga maruina bisnupur gi adigi jiribam gi ani pangthokhiba masigi pot si simadi afaba khongthan di oi tawbudabu handaki pangthuipsina mamangi pangthokpasingdagi di khara khenaramgadaw male mamangi dana yam kanna nomai kapna ri matam oibadina kuina masigi modaida decision concrete decision lawba khudung charam daw mande madu handaki sidadi khara hena yamna khoigi intellect oiba digi wisdom yam leraba jujib dc paibiriba kenogi di bishempur gi mrs kenosi khoigi puja si yamna haisingba duga dealing yam haiba duga masagi kenosi yamna leibanina tasengna concrete oiba khoigi protection for the farmer and the protection for the paddy field aduga loina na kenosing se laumi singsi chang unbe yanaba keno khara preparation torungada male tawdabu tawriba preparation do security force na khoina district administration da assist wala ibnina central force oisnu police na toroga central force na toroga madu in the dana atoppa maikai amada khoigi chatkiba taragadi district administration gi order do in the dana khoigi asongi mokhoigi kanodu da agenda sina ama oraga sakhiba oi taragadi masi khoi mai pa oi se adum khangi to adubu handakti kanogi lawra district administrator singsina lawra iba role se masi khoi karkanna seksina yenga kanda kano se thabak se pangthok ngambra ngamdabra habsigi hamba kano ne haitare akoi hamba te saitare ko aduni na ai atmaina kumjage to aduna pakhaliba thabak law singak senaba lawmi singak senaba preparation review meeting ga tawdana security ga tawra ibsi afaba khongthang amani na adum lawbudi yai okay Thagachari Zarinku Makha Chathajabu in Masida nationwide protest Manipur su Sinmi Kiana Sawatre Modi Lenga ki Mayok the Chathaba Sinmi Singi Kongsen Mai Park Le Haidana Kogi Lenga Asigi Central Trade Union gi Liching Makha the Chathaki ba Dugunba Narendra Modi na Luching Balenga na privatization Yokatuna Sinmi Singi Mayok the Chathaba Miut Minegi Tawong Sing Yaning the Pungdok Poi in Masida Kogi tongan ba kogi employee sing chu masigi khongjang sing je changchen bagi mami si tai ojaring ku masi lak chaning mo pham di Narendra Modi ki magi liching makha da magi luching balenga ki mayuk ta changchili ba sium laba
nationwide general strike asi miyamna saruk yaragasu yari badugi saruk ngahaki uina yaragasu tawriba general strike tugi outcome duni RINKU khwaidagi maru oribadi karigumba thabak ama tawroga madugi mai pakpa paktabadugi outcome duni yamna maru oribadi adubu hauzik koigi pangthokliba masigi koigi Central Trade Union gi liching makhada pangthokliba siumba koi miyam koi government employee miyam amsu yauduna saruk yaduna mai pakle habadi hairi mai pakle hairi basigi koi pakli basigi parameter si kari kamaina ola kanda pakle haibuno haibise RINKU gi motadi masi kari kamaina thambe yaja democracy chatpa lebak amada koi protest tawba general strike tawba masi koi kanoda Samvidhan piba constitution piba adu hak ne mase article 19 gi clause 4 ra adu yaw bune aduga mass strike torpa nationwide strike tor iba potsi nationwide strike tor isi ayambana left lean to ba adu political party singa nakna ba have tare se for trade union magi kano se ideology si left to lean to bune ana left ki kano singna aduga leftist singna have tare kariguma matamda koigi capitalist ki structure da sendorakpa adagi socialist structure si thugaraga privatization gi rom da changselakpa hena emphasis pirakpa mayam si ayam matamda koi masigi against the opposed orga lakpa se adum lai habidi moi ideology da leiri bisina koigi miyam si equally chap chaba hak adagi pisa tanba gi su chawkhat pa gi su koigi capitalist interest of the Bahitare, Maruina socialist from the base Toraga, socialism, see the base Toraga, Chatkadabani, Dagi, Lady Bakugi, Sin missing Sigi, Matik Sabat Tolop, Tolokatanataba, Makogi, job security, Dagi Makoida, Pivum Topa, Pungum Topa, Kogi, allowance, nothing but Mayam, Dagi, Matanga Sanadaba. People mamakakta piriba makogi daily waste all agadi daily waste da toragadi akogi pangom thok potu phangdaba yawba adugumba mayam ama bharat pumba sida leiri habasima masi yam toina khanaba potni manipur da su zik sinmi mayam ama thabuk suba ngamdadana thabuk suba phangdadana chara henbagi potsu adum leitabdi nate ana hariba film nasimakta da akogi nationwide general strike ama torokpa all india gi oiba agenda ni issue ni aduda manipur gi su thoiba thodok mari leinana madugi issue du put up tawrakanda trade union tarana all india gi oiba sida manipur gi su state trade union amadi bank employers sing moina akogi ngarang su akoi kano se general strike si yauki general strike si mai pa e habagi potti masida mokogi interest tu Moina highlight to Wungame Aduga Narendra Modi gi government Sidagi Manakongda Tahan Bangambagi government the Tahan Bangambagi Kano Amakak to Kola Amakak to Manipur the Gisu Pungdoki Habuduni Aduna Madu Pungdo Hadana Democratic way in a sanction ba Dumba general strike Maduna Kano sing the Kogi normal life today Topa Dugi Kano sing the me Amata the disturbance the Pigi Ude Aduna Adusu disturbance pidaba aduga protest tauba aduga madugi protest tu tagadaba manakong du tahalakanda masi akhoi mayam chi pende habagi pot am message ama yawan base masi mai pakpani haina khoi hujik sinbiriba maruaina trade union gi Sri Sotin Kumar na phongdokkiba pot che masi am akhoi adum mai pai haina lobadi hai tawadu protest tu mai pai habani pandam du phangge habanati magi wafumsi Hadi miyam pumba saruk yaraga trade union gi missing plug punna saruk yarakana pangthokkiba protest tu mai pae adubu madugi pandam du phangba phangdaba haibudi maduna atopa wafam amani aina adumaina lugse okay thagachari RINKU masida muk khigi tongan ba pauchi singda dumak yawi masigi hingang da congress na BJP bo pidrit thokna sidakre MLA kuntrama thoi piu sanale pak onthoke hai khiba luchingba chahi taret makhai luchinglam labada manipur kari ohelam lage aidana CLP leader okrami bobina su phongdokli adugi mathakta muk manipur thugaina ba silakpa lalong dagi ngasigi phibam asi miyamna mayok nabani haidana ko MP bimol na su phongdokli aduga muk chahi taret chief minister leiramba hingang
awat pa leiraroi khalubani adubu masidi chaningai leitaba imungna thalle haidana Sarachandra su phongdorale masida ngarang pangthoki ba haingang block committee interaction program amada tongan tongan ba kogi koi CLP leader aduga kogi innergi kogi oja bimol haiba kogi mioi singchina phongdoki bani adumakpu haiba kogi former chief minister nongthombam biren masamaki oiriba kogi constituency sida awatpana awatpa amata leiraroidra haina khalambadu awatpana thalle imung chara hen bafaw yaunaraga leiramme haibani masigi matangda haidi former chief minister nongthombam biren gi constitution masamakta habdi each and every family kuding maki mipung kuding makta government service amamam aduga kaino piba makti madu maksu thabak oina pangthokpada madu pangthokpa madu onthokpada su wagani haina khali adumakpu any idi MLA ma leiraga su minister ma leiraga su leibak tu da punamak awat pa leiraroi haibasi maksu thaba oina onthokpada di wagani na khali adumakpu RINKU daina lakchani ma wafamdi masagi chahi 8 haiba former chief minister nongthombam birena purakpasida haiba hojuki leibaki thoibe issue singsi thokpani haibagi kogi ruling amadi opposition gi blame game se dumak tauna duna lai adu hojik thambi thamjari ba warol mayam sigi matang da RINKU gi moti kari kamain tambini koina yengma matamda political India gi democratic system sida political party singna magi role si lawnana ba dum pangai opposition na kogi ruling da kogi moigi asoiba sing yengsin ba critical kano piba comment piba adagi moigi asoiba sing du highlight to ba miyam khangan ba aduna maram orkanda makoigi oiba political party dugi adula thajaba porkna bagi chana bisi adum chana raga lai tawadabu manipur da thokiba thodok sida koigi sri hanagi chief minister oibiram ba sri okram ibobi na lusingba matam ama leramni kano tam ahumnak ni mana pubiramisi matam da su magi mathakta dissenting voice yam lakhi ha tare opposition party singbegi makoi magi mathakta lakhi ba dissenting voice si lebak si ban blockade to hole degi fact encounter gi machine yam le hengat le haimana chingba mayam ama critical comment mayam ama pigi ha tare madugi potuna maram waraga ma Sri Okram Ibobi hanagi kogi chief minister si maduna maram waraga ma surrender tawkide ma maning hallaga sakhide adu thengnaraga lae tawudabu madumba mayam du election amu torokpada masidi keno natabani miyam gi apam natti habadu dagi moi handakida maithiba ma leihibani mamagi keno gi da 2017 gi da Odasu mighty vibes see am sound mighty body nate 28 MLA Congress MLA ka gibani aduga matamdu da BJP MLA di kuma thoi khatan ka gibani adubu ally kano torakanda akhina moina government du sembagi nium leijaram gani magi constitutional gi ayaba adagi adu leirangani maduna top of mum orakanda oigraba matungda adudi hujikti amu kano na Sri Biren Singh na BJP gi oina vote se yam phangakpadagi Sri Biren Singh na chief minister ore adudagi 2017 dagi orakpaduna chahi 3 makhai ayudi next election dana hen masingdu kunsagan mari hen ka dana la akanda kano si orakpa matamdadi leibak nga iba mi duda leibak nga iba potu soiraga leibak sida kangkong sai ba film la agadi leiriba political party ruling party governing the state oriba dumba party duda koina dissenting voice madugi pendaba adagi magi asoiba sing puthokpa aduga tawgani na khalamba sing torokti kaina haiba aduga mogi policy semba yawraktaba kai hani development gi process from the state sigi kedorom de sing taba sigi against the voice tol by cd adum saka pariba lenga pariba mi duda haibam thokpani hariba mana soibadagi lenga hitabadagi thoiba thodokni haiba sidi ayama mipung khudimangna adum hekta adum haiba pot amakhakni tawudabu Sri Biren Singh sina kariguma chief minister oramdraba atopa kano ama oramaba misam ama oramaba adagi chief minister se Sri Ibobi oramaba hujiki matam sida Sri Ibobi no oramagasu atopa maikei dagi hariba leibak kangkong sairiba se nangna lenga ba haitabadagi ni haibasidi soidana haira agadaba haibam chuthokpa democracy gi chatpal labak amani na adugumba thaudang amani haibtare chumme
ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯏꯁꯨꯅꯤ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯂꯥꯏꯟꯗ ꯃꯥꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯕꯁꯤ ꯂꯥꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯗꯨꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯎꯔꯤꯕ ꯈꯣꯠꯂꯤꯕꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯁꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯗꯦꯜꯂꯤꯗ ꯇꯧꯈꯤꯕ ꯑꯣꯜ ꯄꯥꯔꯇꯤ ꯃꯤꯇꯤꯡꯗꯨꯗ ꯄꯨꯊꯣꯛꯈꯤꯕ ꯋꯥꯐꯝ ꯋꯥ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯍꯟꯈꯤꯗꯕ ꯋꯥꯐꯝ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ Sri Brian Sri leader of the opposition Congress ki all party meeting ama tongdanaba call toraga telephonic call toraga hai kibagi wafum su lei hai madusu dum tawkide ka haibagi wafum do dum lei aduga mana haibada aina akoina suggestion tawba potse Paliba government in a Sunya Gide, I was sort of Panbani. Policy canoni, policy have city, leaders in gear, the policy makers in Sigi, Moyi Wakalo, the Pto Labs in the Pondopa, Pondo Poto, Miam Yaning Bra, Yanadabra, Yaning Dabra, Chana Dabra, Hari Poto, Shingbra, Shing the Bra Hibagi, Canosing do Miam adjustment to win, Pong even ever. Adana, Sri Okurm Ibobina, Pongiba, Hari Wafum Singsi. Pauchesing Ponga Ibagi Maramdi, Okum Ibobina, Hari reports, Miam Yaningbra. Yaning Dragana Madugi reaction at the Laksagani. Aduka Tasunatre, Masigi Todoxida, Masigi Toramsida, MPU and Ozik Labiriba, Energy, Sri Bimola Koijamna, or Zabimola Koijamna, Manasu Adum Lengaki hate Lengak Haitaba, Aduga Suma Mamsi, Nuaitaba Fundu Bahivatare, Masigi. Potsi maru in a governance saitaba duga haibadi kano singsi akoigi democracy or democratic norms so satadana akoigi kari hene little dictator gi rule gumbagi mong amakakta chalakpagi pot urakpa aduga mina ngang batarak-taba aduga solution thoi irang sigi solution da work torok-taba adagi hujiksu kano gi koi crisis situation na bagi damakta road map ama Huziba Udaba, blueprint in Udaba, Sumam Sida dissenting voice told by the political party, Hoimana, Margaret Topas in Matoni, Adu Kerita Uduna, Pauchasing Matoni, Adugi, put to the adjustment of Uduna, Hoigi, Miam Sigi, Matoni, Haftare, and I am interesting over Pauni, Sigi Pakum Swedana, BJP na, Pirakani have a su Adam Asa Tamjayana, Tamzeke. Okay. Hazarin Kuloshila Padagagi. Amasida Chenapati the Labor Nagagi Lamda cookie sing lam copchin do not kundasele, Hibam Suyari Masida, Haiba Mapamzida Kul Gamena recognized of Driba Kul Ahun Kundasele, Hibagi Canoni Masida Laze, a Haiba Quigi Masigi issuesi, ano wishunate the mug, Quigi Equiqui with the Consacul Gidaga, Tauriba village. Chief Kapu than a quarter Taugi issue duni. Masi Matau Karamna, government recognized the Kulsi, Zarinko, Adumak, Lay have Zimiam, the Kangnari, Adumakshu, Sigi Matangsi, the Kugi, Nagaga, Kuki Maraktasu, Masigi, Makuigi, Taba, Kul, then a Kuichanga Payani, Yaro, Habagets, Wishuze, Kwe Andaxiam, Tatanasutai, Sigi Matangsi, the Kugi, recognized the Kul, Ahum Sumaina. Among Makunda Salega and Nagakugi Nagagi Makai the Shumiam the Kangalapa, Sigimatanga, Zarinkugi Motikari, mind meaning. Nagana Makogi Kunda Taraeka House, so I Shamaki in a day, highening de. The Gi Canonas who maintainers who may take it Kunda, Smina Simzaleka have a say, highening de. Already go Mengi Canoma order lake revenue, a gazette of Hakibra Cano, Anuba. Kulsing say no maming on be yaroi. Haibagi, Quigi, Governor Kanogi, Chief Secretary, Order, Kanoma, Toki was Sulibani. Adana, Kul unrecognized Kul Tasalak Pahave, Shishu, Quigi Parmesan Yaw, the Dia, the Havesigi, already Han, the village of a pony, Adumana, Mamang the Susampu district, protected forest area, the Tarambakulama, Adusu Maitegi, Yumari Yawi Hai, Adubok the Takara Kanda. Tahandana, I did Masi in cross over Sia, the Havagi port and Chow Malay me Hatare. Other than Side areas, the Quigi Kukina, Havatare, the Nagagi Lam, the Manipuri Lam da Quigi Pukano Yaudana, authority Ayava Yaudana,
keno tasalak pa hai se government na masi yabra yadabra da muni ga mo khoi tabe ya de na takthok pa se masi yam kan chang bani madugi attention draw to ri si khoi gi naga community gi oiba khoi gi CSO na torok pani na maju pot to highlight to wi wani masi gi pot se lu na yadaba pot ama naga gi lam gi wana te manipur gi lam da atopa khoi gi village oina recognize to the revenue village oina recognize to the pot ma ama leiba se ya de si de dum leire bani for example 𝐍𝐄𝐖𝐒 village hai se leibra na khoi RTI active kari khoi gi politician habitara political activist khoi gi amana puthokhi ba leira bani 𝐍𝐄𝐼𝐒 village hai se RTI da hangum matam da leiram da bagi wafam leira bani ba ona sigumba matam sida khoi gi government sina inactive oina sigumba power ma yam chawna phunga kan sida khoi gi board kangkopi and senapati district ki authority sing na administration gi authority sing na sigumba village tabe aroi na khoi hongdu u have se moi tari sina kana kana no ai su khangduk pa thidok pa so adum changi maramdi hojik leiri se manipur sida illegal immigrants myam ama changjil laga machidei sida taina haibagi wafum leibini makoi si check tawum thokpani adubu hoi government gi so ason baleram be maramdi nongwi paiba khoigi kuki gi militant sing sina pangchat da chala kem ga pangcha sajandana leidana dagi kem sadraba designated kem na taba undesignated kem gi mawong da village da lummaga leiba etan pokki gi matak da leiba khundu dagi nongmai paiba myam chatlaga leibadu akhoi adum uri dungai aduna sigumba potsida kaya kana section na yeningdabagi mawong ama lerga negligence tawragadi hojiki akhoi irang se sum makha chatha ningbagi pot amadi adum urani hariba ahum si kuki village ahum thole na hariba si manipur gi lam sida unauthorized oina thole hariba si manipur gi community myam sina adu thokpa yaroi haina protest taw hawra abanina magi concerned government department duna noi gi moi sing se verify taw ama change adu mokoi ji kadai ri lak no haibu su tidok ma change adu mokoi na kamaina masida tasin gri no haibu do yam thuna khoi gi leiriba security gi keno sing se season kanda takthok pa change na tragadi government haibu do hingdre leitre na lobuga chapane na ayad maina khumsege okay ꯖꯔꯤꯡꯀꯨ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯁꯤꯃꯇꯪꯒ ꯖꯔꯤꯡꯀꯨꯒꯤ ꯃꯣꯠ ꯈꯔ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯖꯥ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ IDPꯁꯤꯡꯁꯤ ꯐꯦꯁ 3 ꯊꯣꯛꯅ ꯍꯟꯖꯤꯜꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯔꯤꯖꯦꯛ ꯇꯧꯏ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯃꯁꯨ ꯊꯝꯂꯤ ꯍꯥꯏꯔꯤꯕ IDPꯁꯤꯡꯁꯤ ꯐꯦꯁ 3 ꯊꯣꯛꯅ ꯍꯟꯖꯤꯜꯍꯟꯕꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ pre-fabricated oiba housing da hanjil hanbani haibagi warolni hairiba khoigi masimangna masa masagi mayumda hanjil hanba nattabani na masi permanent solution natte haiba warol amsu thamli si matang da di oja rinku gi ba warol se kari kamain thambini chief secretary na khoigi thorom amada mana paumi sing da phongdok matam da haigi si haba phase ki wena khoigi singar hanjana ba khoigi July thasidagi khoigi hana yumji kal loina thugai budina taba lehori basingdu kaidana lehoraga chelak basingdu gi hanjanabagi pot ama planning ama mana haibse aduga leiriba keno singsi khoigi hanjanba aba famdani ko man haise aduga building khara khoigi partially damage tawgiba building sing khoigi reconstruction tawrakanda madaida muk masam sagi keno du hanjalhanabagi policy ni mana haikibido aduga loina na hanjanba yadana leiba se for example more chuchapur gunba leiba hanjanba sunga amak hujik makidi yadaba sina December sida khoigi makhoi oiba pre-fabricated house harakanda adu thamgani haibagi wafam ne kanona phongdokhibido chume MPCC ki president Sri Meghachandra na hari wafam ase hari pot si khoigi direct blueprint oraga duga IDP sing duna piengada pot ama oibra siam akoina khanani ngai oiba IDP sing si ki demand di akoina hana leijaramba akoina hana pokska kiba akoina haujarakba ai yum duda ai hanjalhanbiu lehanbiu haibane ba aduga somda hariba government na haira isna akhoi noi relief scheme da lehelaroi haibagi wa khaktani na hang resettlement amuk hanagi resettlement in mayum duda masa masagi maram da resettlement gi wafam dugi
wafum di pan de na have tai na masi pan de moi gi kano di leiram be adubu hai potsina manipur si da thoi ba irang si restore tong na ba gi koi idp sing si da semba plan ni haragati madumadi unsatisfactory oi bnina maduna miang gi pien badu oi roi aduna Sri Megasandra gi magi argument si Sri kanoni CS na hai gi matakta man pukalaiba argument si masi yamna khoi gi paliba president rule gi makhada leiriba governor na paliba de CS kai kari mayam sina masi khanaba chumena khanaba ma change aduga loilo na khanaraga High Sigi road map, blueprint, latribase. Hector Hiraga, Tony Haraga, Canada with the Apamba Dekata was a dictatorial attitude never, without discussing the public. Public key, the Maru in a swell of IDP singer discussed Togana, Hector Aquina Silly no yaw and it's a target. It's nothing more than dictatorship attitude never call, autocratic style never rule like. And Adugumba put to the Pazana. Kanda moing actor prepared to win the volunteer ma'am Tadokana, Quigi, Mayam, the comment Lotana, IDP sing Kanadana, the political party sing, bought BJP, which you know, the Labour political party sing MLA, Kabaka, the Mayam Sulady, Moko sing Supurkanda, Kaurakanda, Kanarakanda, Moigi settlement give Potsis minus CMCC Tosi, Hibagi, area to the Quigi, Mot Tongan Mot Loraga, the applicable oiba adagi IDP sing na su pen gadaba manipur miam na su pen gadaba adagi bot warring group sing ani sigi marakta su differences lay roidaba adumba kanoma phajana khoi gi workout to biragadi adai dadi kano se contradiction se irei roidaba ni adana Sri Megasandra na puthok ibu wafum se khoi CS na kaigumba taram gadi na khale taraga mone tawroige ha di khangdre ji process na Pukadakanda, Masi Kanaba to me, Muhana relook Tawa Machangi, Habadumadi, I admire in a Kanji have die. Okay. Tagachari, Sigi, Hugi, newtv analysis, Sida, RINKU, Matam Karakachitang Kaitok Piduna, Saruya, Biduna Hagi, Mort Kama, Tambi, Bagidamta, Hana, RINKU, newtv, Makedagi, Tagat Punktokchari. Thank you very much for sparing your precious time. Luina Quickie, Nasi, Unadi, newtv analysis, Siming Taviro, Pai, Punamaki Mapandagi, Kainana Bayatang Nizari, Pinabirasi. Hacang Panatamgi Hyderabadi, Paraba Hospital Singi Manunda Ama Oriba, Babina Hospital Lizari. Mapamasida, Tazabayarabamadi, Seliam Changdana, Specialty Kunhen Badana lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hacang Yauna lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur Suhogiti, Awang Bataki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabataki lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamak, Babina Hospital, Saziwa Gel Road, Kabay Soy IMPHAL Istaleng Sinbirau. Natraga, Aikogi phone number 6909 390666 call to Birau. Welcome to Uttaranchal. Paisa yamna leijataba mi singi adi lairap singi demoktadi yamna kudong sai kun tuition fee PE haduna sida education moi system sida phajana soiba khot ba kemta leite phajana tambi hospital amada doctor amana mai pakna ba honarpa matamda haitoi singthoiraba paramedics amadi healthcare technicians singi achoba thodang le JR Institute of Medical Sciences ta degree amadi diploma in MLT, OTT, RIT, diabetes management, clinical nutrition asina chingba paramedical gi field da yamna thak wanglaba education amadi hands on training pizari. Pharmacy Council of India na approved tawraba pharmacy gi diploma course su yamna affordable oiba fee structure da pizari. I chose paramedical gi OTT department da semester exam thajari go hostel visit ki khudong sabam leire ko aduga amana akon tuition fee PE haduna sida education moi system sida phajana soiba khot ba kemta leite phajana tambi isagi
लेब मतिक चाना लेबा लाइब्रेरी मतिक चाना लेबा अमसु हॉस्पिटल मतिक चाना लेबा मरम मोरगा हॉस्पिटल दा अखोन हॉस्पिटल विजिट अदुम दे चतपा फंगे अखोय लोइजद्रगासो अदुम नर्सिंग डॉक्टर सिंगना अखोयदा लीड तौबीरगा को अखोयदा ताकपीदना याम एक्सपीरियंस अदुगी एक्सपीरियंस याम लेजे अना हौजिक फाउबा सेकेंड सेमेस्टर तमकपसिदा अगोंदा कैमता अवाबा हाइदि कैमता लेते कैगिना हारकांदा अखोयदा दुम फैसिलिटीज अदुम फंगहली लेब की फैसिलिटीज अदगे अखोयना खंगनिंगबा हाइनिंगबा पुनम हॉस्पिटल चलगा ओइरो लेब त चलगा ओइरो अखोय दुम तौवे इंस्टीट्यूट असिना पीरिबा खुदोंचाबा असे मयाम पुनः लौमिनसे पुनः तमिनसे खुदोंचाबा मयाम से लौमिनसे मयाम से पुनः तमिनसे फ्री काउंसलिंग सेशन अमसुंग डायरेक्ट एडमिशन की दमक मखाद पीरिबा नंबर सिदा कॉल तौबीदुना खुदोंचाबा से लौबियु चाही खुदिंगी मियोय लिसिंग कया नीट एग्जाम तो क्वालिफाइड होरगसो सुन्नतगी मियोय खरदमक गवर्नमेंट सिलेक्शन फंगदुना एमबीबीएस तंबई खुदों चाबा फंग लेमहौरिबा नीट क्वालिफाइड होरबा स्टूडेंट सिंगदा वहंग खरा लाए मखोयने एमबीबीएस तंबगी मंगलानसे मंगफाउन रोइद्रा मखोयगिदमक लंबी अमत लेत्रब्रा लाइरबा महैरोय सिंगना करमना एमबीबीएस तंबा यागनी फॉरेन द चतुना एमबीबीएस तंबनरिसे कायागी मतिक लुबगी हाइबना चिंगबा वहंग मैम लाए वहंग सिंगसिगी पाउखम अदु पोदुना लाचरे अदोमना नीट क्वालिफाइड होरबा मालेमगी तोंगान तोंगान मफम कयादा गवर्नमेंट कॉलेज कया अमदा एडमिशन तौबई खुदों चाबा दो पोदुना लाचरे सेलगी खुदों चादबा महैरोय सिंगना एजुकेशन लोन की मतेंग लौदुना एमबीबीएस तंबई खुदों चाबा सु लेजगने चाही कुन हेना महैरोय लिसिंग कया रशिया चाइना कजाकिस्तान उज्बेकिस्तान अमदी बांग्लादेश यावना तोंगान तोंगान बलाइबाक सिंगदा एमबीबीएस एडमिशन दा मांगजिल थाना मतेंग पांगदुना लाखलबा जेआर इंटरनेशनल एजुकेशन कंसल्टेंट दा लिंक्सन बिरो एफएमजी नत्रगा नेक्स्ट एग्जाम की दमक फाउंडेशन कोचिंग फैसिलिटी सु लेगने अदुगा इंटायर नोटिस मनुंगदा बेस्ट एफएमजी एग्जाम रिजल्ट्स पुथोक्तुना लाखलिबा कंसल्टेंसी अमनी अकुप डिटेल की दमक पीरिबा नंबर से कांटेक्ट तबियो नत्रगा नोटिस विंडो टीवी बिल्डिंग दा लिंक्सन बिरो